mai makshan ba kuchukumin isheng sheng da ba masigi powerful face pack sina instant radiant glow mapi gani shema du su masak ahum katangni sumna gi sangda da ba ahamba da gentle face wash mana mai je ta thokpiro aduga sango maphamana minute manga tang mai je da phachana massage tawbiro sango phamba leite haragana sangom du tension biraga ngak leraga ising achambana mai je ta thokpiro aduga directly sigi face pack se adum apply tawba yare face pack chembai da makta beetroot hana lobiro beetroot se antioxidant yawi mangonda blood circulation hengkatpada aduga khogi skin je brighten ta hombadu yamna kanai shonga rice flour ga manung jida beetroot juice se pajana mix taraga chigi pack chembi gadabani beson ga rice flour gi benefit ti aloi ba naidana lei tukhong clean tawbada tukhong da phatau di leiba clean tawbada skin brighten ta honbada aduga skin je gently exfoliate tawbada yamna kanai machigi powerful pack se minute kun manga muk thamaga mai je ta thopiro ising achambana aduga moisturizer ama tairaga step se complete tawbiu karam ganda use tawgani habada nungdang dana best time oi use tawgada ba nungdang do ni use tawbiu hapta da ani ra hum use tawba yai chigi face pack se use tawbiraga ai ki comment section da shoidana laga no ki comment do shoidana happy ro next video to munaji bye